Myanmar IRANG ADUNA MARAM OIRAGA LANJENNARAKLAGA TENGNOUPAL district CHANGJAPHAM LOUDUNA LEIBA Myanmar Macha Shing na Satang Khul gi Khunja Tamthina Phurambadagi hospital PUKHATTUNA Laikannakhre press na phangba paw gi matung ina laibak thiba thodok aduda soklaba myoi adudi di morda sem maring chahi kuntra apokpa di kodun maring kawi mahal Ram area gi manak nakna leiba Sam Rifles ki post amada PUKHATTUNA Assam Rifles ki Dr. Singh na Laikannakhre thodok aduda mahaki Pishumdagi Juba Faubagi Sarukta Tamthina Sokpadagi Mafam Nipan Rom Thokna Fotke Hadi Thodok aduda January ba Myanmar Macha Shing ado Masagi Maramdagi Lanjennarakpadagi TENGNOUPAL District Administration na biometric yauna mathau taba khudingmak lauraba tungda Indo Myanmar Border Pillar number 82 da LEIBA and Satang Khul gi Mihut Singh amasung CSO Singha wari sanaraga changjapam piduna lehelakibani ngarang nutil pung ahum rom tabada and Satang Khul da Water Festival pangthuklingai da Myanmar Macha Shing adu ningai sangdanaraki haidi maduda di morda sem maringna khangdokpa changlubada mahakpu tamthina phurakibani thodok adugi matangda Ram area maring organization Ramogi President Prakash Maring Nahai, Lamdamasida Changjapam LOUDUNA LEIBA Myanmar Macha Shing asina mafam asigi miyamda onsidna khuthaba horakpa haibasi afabakudam amanate lamdamasi lo chatnaba lebak ama oirabasu mari leinaba singna makoibu lo dugi matungda lo dugi manungda ningthina ngak senduna thamdabana makoina maning tawrakpani ngasidagi chayol amagi manungda Satang Khulda thamjiliba Myanmar Macha Shing asi lauthokhigadabani hainasu mahakna makatana phongdorakli